पाउसे युमफम पाउ खरा अपडेट तौजरे मिखल मथौ तौगदब पोलिंग पर्सन कोविड वैक्सीन डबल डोज काथोकदबने तरागनिथु सुब मणिपुर लेजिस्लेटिव असेंबली की मिखल ताकगनी थोंग फांगथोकदौरिबा असिगी सेम सारिबा असिगी मतंगदा ngarang electoral district taraga mathoi amasung nan electoral district manga ki district election officer sing amasung superintendent of police SP sing ngarang virtual review meeting pangthokre meeting adu the election commission of India ki deputy election commissioner Nitish Bhas amasung Manipur ki chief electoral officer Rajesh Agarwal su sarugya ke joint chief electoral officer Manipur ki shareholder DEO amadi SP sing na district sing da paikhaliba मिखल की सेम सारे अदु उतुना खंगन के DEO सिंगना पॉलिटिकल पार्टी सिंग अमदी मेडिया की म्यूजिक का चांगनाइना इंटरेक्टिव सेशन पाक्थोक्तुना इलेक्शन के मरी लेनब सिंग खंगन गदबनी लागलिबा मिखल असिदा थोइदोकना थबक फजन तौब सिंग लागलिबा कुमजा लिसिंग अनि कुलुमदोय की नेशनल बॉर्डर्स डे दा अवार्ड पीनदब खनगदबने अतोप पाउ अमदना नुंगथिल फोंगलिबा पाउचे सिंग की ममल हेंगलगने Editors Guild Manipur, All Manipur Working Journalists Union, Amadi Manipur Hill Journalists Union ki apun bami from ama. Ngasi fangtuk tu na Manipur the phone lipa pauses sing ki mamal hengkana pa warip laukre. Manipur the phone lipa pauses sing asi pause puthok pudasang lipa fort ki mamal. Leptan hengkalak lagasu kumza lising ani tara kamari taki pause ki mamal hengkata na lagle. Lamay tara ganitoy fan ba pause ama puthok pada lupa tarit tagina tarit makai forward sange. Adubo miyam da jon badadi lupa mari makai de jole. Pause John Bagi distributor singi commission chada 33.3 khaidokraga publisher singna phanglibasi pause amadalupa ahum khaktane hana phanglamba advertisement gi sang handarakpana pause sing leptana puthokna ba honabada khodong chada ba chawna mayuknare maramasina pause gi mamal hengkatpada mahausa gum chang naina pause pabiri bisna mateng pangbina da apel tawragle ahan batang ki oina February amadagi pause gi mamal hengkalaga kumja lisingani kolomdoi gi January kuntraga mathoi pawba mamalasi chanagane lamai tara ganitoi panba pause singi mamal lupa taruk lamai tara amati ni panba singi lupa manga lamai ani panba gi lupa mari oirgani harpa mamal asi khwadi hantaba changda lepnanaba pause singi mamal ne lepnaba pause singi mamal ne pause kharana janari ba chang asidagi akoi makoi gi farm gi ona kudong chada ba yanglaga masagi mamal lepada su yanake ngasi gi mefam aduda amjogi president W Samjai Editors Guild Manipur ki president KS Khogen ani na funna preside tawkhe Atopa editorial ki kalam amadana politics ta nave lamdamasi ki fuari angkat na yeng lurabadi lamdamasi ki nafi singi matik mathauna ki maramda marang kaina thengnagani laiba khunai gi oiba isu kaya da lamdamasi ge nafi sing na lawrong ki tawda ngasi gi horok liba laisu hairaba sing itatana nainaba miyamna tari nainafam thokpa ki nainari bani laiba ki well tawda dagi auraga safam lanfamda ningthau gol gi nafi sing danatana misam lakta gi nafi oibi kyana lawkhiba tawdang sing adobo ngasi gi mirol asina khudung inba ngamlibra haibarum dasu khanaba sumlabane laiga ki makhada leiba loiseng kyada lamdamasi ki tongan ba proof ki nafi kyana masak naiba tawdang larupa ure india laiga ki wanasu Narendra Modi na lusingba laiga gama hek lakpadagi beti bachao beti farao aiba kholaw gi makhada leiba gasi nafi singdama pangkal mathau na fudok janaba ethil piduna lakle Manipur dasu active service administrative amadi judiciary gi lamdasu lamdamasi gi anuba Mirol asigi nufi kya namasak naiba fidak kan bakaloina namathau pangtorakpa laibak miyam kangli ore sana konaba kunai gi thabak jagoi isaina singbagi khotnai bagi thabak jagoi isaina singbagi art and culture gi lamda Manipuri nufi sina mingset urong khilakpa amade national amadi international gi thakta sakhang biduna ikai khumna birapagi pau laibak sin bathungna adumak tanaragle Thaza da bamongda Manipuri nufi khunaida ahung bamasak anova mayon amada lakba hogre adumnadi orga laisem lega kimai asidati Manipuri khunai nufi sing mating fodokpa ingam ngam da badungna tawri aiba yai Nagar Panchayat amadi municipal corporation ki thaktadi nupi mihut ki sirjap tawba hograbani adobo Manipur ki hausa laiba legislative assembly ki seat humfu asigi manungda rotation da sit khadadi nufi ki seat hoina reserve tawbi ki sanabi hausa phabi oina laitre Adumnadi warga harba kendra sing asigi marungda nufi sing mirip oina song thoraktuna nova mirip sing bo tem sing darakpadi yarogle mamang ki tam khara da amadi hausa ki tam asidasu MLA oina mai palakraba yaure minister oiramba phawba yaugre Adumnadi warga harba kendra sing asigi marungda nufi sing mirip oina song thoraktuna nupa mirip sing bo tem sing darakpadadi yarogle mamang ki tam khara da amadi hausa ki tam asidasu MLA oina mai palakraba yaure minister oiramba phawba yaugre Adumnadi warga haribasing asi laigi soidanaba wasaknanaba yanabagi mongda laibagum tawre Assembly session da nufi MLA sing na kunai asigi nufi angang singga
mari lainaba mai horaba social issue kaya da khong thinba ngamba nafi MLA di tholaktri haibada haiman pathok loi yai tharaba samu angawbagum MLA manasar hekwa hibaga matu ifon ponbagum miyamna uraklibase karida soiba lebada kino abase naina pham thoge makoina mating phudok tuna masak thokpa thabak pang thoklapang ngamdribase kok son banara Sangak wat fanara natragana atam nanda jatat piribra kananingai oi politics da amadi bekhal da lamdam asigi nufi border sing lauri pa thaudang asiga mekhal da maifal global pi sing na tawthorak liva thabak asiga yamna khenari masi kari dagi no khangdok minaba mathau tare maga tarakpa atopa pau amadana Russia ga unkataba marakta Ukraine lanbi singbo anova verdis armgal loina train tawkhre Ukrainian lanbi singna amuwa amasung angoba masugi ning thamthagi conflict set to the anti-tank launcher sing kapa ke training sathagre hariba khulai sing adu Britain da pirakpane nongchup lebak sing da Ukraine bu mating fang tu masana Russia na landarak pa matamda ngakthok chana pa kan hon bagi saruk pa oina anti-tank launcher sing adu tharakebane Moscow na Europe da anova security guarantee sing demand tawduna nongchup lebak sing ka wari sanana ba dakselake amadi makhoigi Ukraine ka thangna bangam kai marakta lanbi lakham hena thazlake mamang the Soviet Republic oramba Ukraine adi NATO da yawa pamle Thasi angan basarukta Britain da fangdo kibada makoina Ukraine da light anti-arm defensive weapon system sing piduna makoige person sing tharaga training tohongani aikibane hariba tharong sing adu lalongi oibanate makoi masa matan tanga thokpada sinabani aire yengnabagi vehicle mafung fana mangta kana brown amaka phaibasi matik chap chabani ana Ukraine ge nongchup thang basarukta sathakiba military training tawfamdagi servicemen amana fangdorake makoina hausi fangliba khulai adu sindabana Russian Federation ga lamba pabada hena kodong chagani Maduki maramdi khulai aduri yeknabagi arm military equipment sing irai laina manganba ngamgani haba owafum phangdoke Britain amasung United States na tha asigi manuda khosu khulai sing piba hengalakwaga loina makoigi diplomat sing budi lebak adudagi kauthoke Ukrainian president na haikibada makoina Russia gi mapung phaba lan ama thengnaroi haiba leite adumok Washington amasung media na bipaiba hengat handuna sermit londa agaiba thokhale hairi lambi sing dadi tank amada laikide haiba wafum panke Afghanistan da saningai leitabadagi angang amadi haksangi kehat jole WFA Afghanistan da Taliban ki sasat lakraba matung tarakpa asida lebak asida leiriba miyamna saningai thakningai lachalaktabadagi angang amadi haksangi kehat sing jon thoktuna chanare aida World Health Program gi UN hian fangdokre World Food Program gi Chief David Wesley International Community da Afghan gi miyamda mating fambu gi thabagasi khongjil jangchana paikhat pinabo wafam taksile Hausa Afghanistan da leiriba apun ba missing ki tangkai amadi sara hian bagi awabu mayoknare Afghanistan da COVID-19 ki pandemic ikang thokwa amadi economy collapse obagi awabu mayoknari bane haukiba sahi kya ki matam asida lebak asida lan thoktuna lakhiba asina maram oraga miyoi million konbari rom hian pada sana thakna ba leitabadagi awabu mayoknari bane hausa lebak asigi apun ba missing ki tangkai amadi ning thamtagi matam asida sak tang bagi awabu mayoknari Afghanistan da leiriba apun ba missing ki sada marfudara tarit ki sangdi larabagi pangkai makada lai Afghanistan laibak hanadagi haunasu malemgi oina khwaidagi larba laibak singki manungda amane haukiba sahi kungi matam asida Taliban ga lan sokna tuna lakiba asina awaba asi mayong narakibane amadi miyoi million ifugi manungda miyoi million kulhum doirom henbadi saba thakpa phangdre masina maram oraga makhoige masa masu sing yonthokpa amadi haksangi kaching jonbagi thong sing chathare aire usek sa marom sina phangle Tripura gi Suksagar lake da mapal lamdagi parakpa usek chamrom sina phangle aire Sina fangraba usek sing adu matokram na pada dugi manakta sina leram libano abgi sapsa maramde khangbangamdre thawtogatugi matang da Govti district ki DFO gi forest ki miyoi sina mafam atuda satuna inquiry chathanaba mari lainaba singda khangankhre masing jamlaba asib usek sing adu pat adugi law uripa mafam singda thengnagi bani aire atopa pau amadana nurse da sexual harassment tawramba doctor ma phagatkhre Assam gi Kamrup district ki manung chana leiba Kamlapur area da leiba Guwahati refinery hostel da thabak tawba Bhaskar Barwa koba doctor aman hostel asimakta da tabak tawpi narsa madhaw kibe irai na pita sexual harassment tawram bagidam Guwahati police na phagat kare aire pawasi ki matungina haw kibe lepa pupon met kin midang da Guwahati refinery hostel da tabak tawri nurse asibo hostel asigi cabin number 2 da Dr. Bhaskar Barwa na sexual harassment tawna ba hona kibane Dr. Bhaskar Barwa na yu thaklaba matung da nurse atuna leram leba Kevin adu gi thong thingsin dun amhak pa namja namthek na bagi kudong jaba tu lau kibane Hari patawtok adu gi matang da hostel asimakta da tabak tawribe narsasina Nonmati police station da complaint tawrak bagi matungina kesa malakot na Guwahati police na section 354 gi makhada Guwahati refinery hostel da tabak tawriba Dr. Bhaskar Barwa gi mobile location track tawraba matungda
Kamlapur laiba mahaki mari matagi yumdagi pakat pangam kibani aire. Maragasida housing haki mamang the funkiva Manipur gi pau amada miyamna khawrang nangai narakpa BJP ticket housing haki mamang the Laothokkhre. Loina the BJP ki ticket funkiva sing adude kontrapam esida Sri Thangjam Mahendra Singh Haingang Kendra Sri Nongthombam Beren Singh Kurai esida Sri Laisangtem Susindrop Mitai Kedrigau esida Sri Nakwam Indrajit Singh 5 Tungju Kendra Sri Thongam Biswajit Singh Kairau Kendra Sri Laurimbam Ramesor Mitai Andro Kendra Sri Thongnaujam Siam Kumar Lamlai Kendra Sri Khongbantamam Ibomcha Singh Thangmaiban Kendra Sri Joten Waikhom Uripo Kendra Sri KS Raghumani Singh Retire IAS Sagolban Kendra Sri Rajkumar Imo Singh Kaisamthong Kendra Sri Elangbam Johnson Singh Singjamai Kendra Sri Jumram Khemchan Singh Jaskul Kendra Sri Thoksam Sativarta Singh Wangkai Kendra Sri Okram Henry Singh Sangmai AC da Sri Aikam Dingo Singh Lamsang Kendra Sri Sorokhaibam Rajan Singh 18 konthoujam Kendra Dr. Safam Ranjan Singh 19 Pasoi Kendra Sri Safam Kunjakishore Keva Singh 20 Langthaval Sri Karam Siam Nauria Vakanglafa Kendra Srimati Soraisam Kevi Devi 22 Wangwai Kendra Sri Oinam Lukhoi Singh 23 Mai Imphal Sri Kongkham Ravindra Singh Nambol Esida Sri Thongnaujam Basanta Singh Oinam da Sri Laisram Radhakishore Singh Bisnupur Kendra Sri Konthoujam Govindas Moirang Kendra Sri M. Prithviraj Singh 28 Thangja Sri Tongbram Ravindra Singh 29 Kumbida Sri S. Premchandra Singh Lilong Kendra Sri Y. Antas Khan 30 Wal Thawal Esida Sri Laitantem Basanta Singh 32 Wangkhem Esida Sri Jumnam Navachandra Singh 33 Airok Esida Sri Thoksom Radhisyam Singh 34 Wangjing Tenta Sri Paunam Brojan Singh 35 Khangabok Dr. Kuntrakpam Manjor Mangang 36 Wafagai Kendra Dr. Usam Davan Singh 37 Kaksing Kendra Sri Yengkhom Surchandra Singh Retire IAS 38 Kianglam Dr. Radhisyam Jumnam 39 Sognu Sri M. Binod Singh 40 Jiribam Sri Jiri Budhachandra Singh 41 Santel ST Srimati SS Oles 42 Tengnoval ST Sri Latfok Haukip 43 Fungyar ST Sri AS Hoffingson 44 Okrul ST Sri Somatai Saija 45 Singai ST Sri MK Preso Semare 46 Saikul ST Sri Yamthong Haukip 47 Karong ST Da Sri R.U. Jonathan Tau 48 Mau ST Da Sri S. Alexander Michael 49 Tadubi ST Da Sri O. Lorho 50 Kangbok V ST Da Srimati Nefza Kipgen 51 Saitu ST Da Sri Ngamthang Haukip 52 Tamai ST Da Sri Wiluvo Niomai 53 Taminglong ST Da Sri Huri Kolmai 54 Nungba ST Da Sri Dinganglung Gangmai Divu IAS 55 T5 Muk ST Da Dr. Saltulian Amo Tanlon ST Da Sri Bungzaget Valte 57 Heglep ST Da Sri Lezamang Haukip 58 Susanpur ST Da Sri V. Hankalian 59 Saikut ST Sri Paulin Lan Haukip 60 Singhat ST Da Sri Ginsuwan Hau Jau Ne Aribada content singa sikimbar uiba pau khara asipa pau damjariba Manipur local news YouTube channel amadi Facebook page asidagi yengbiriba punamak pathagachari channel asen adomta kandarabadi subscribe tobi tribesna subscribe tobi rumoloidana like and share tawsu kabi group namak po amakana thagachari